Good morning, everyone. Assalamu alaikum. Iram dam dalai riba. Let's akoi pumna mo kai kon kuchari. Mayam ngarang chai ki live tem to ke torome. Dubu han maktada mayang fan police po. Ai thaga pa pongtok seri. Mayang fan police na matang matam sana. Yamna tialaw matam minat aina inform to basigi hek minat mga taragi manungda. Problem thoy wa mafam si yobiraga. Mayang fan police na hairiba igi live si kudong tiba thokada sida mayang fan police ni kanbi madugi damakta ai haninga letana thagat sari amadi igi organization ni mai kai digi thagat pongtok sari iram dom se phaba toba yadre ahing nungtin tum da cha daba makhoi ekhoi paisa paiba misak sunate samasi ke kari soi kidage kari development toba yagel aduga youth sing sida kari message piba yagena ima lebak sida thoiba tangdu leita da basing sida ngalak leite wa ngangjeriba amadi physically morally ai thabuk tawjariba ngamjawa contribution tawjariba as a social activist miyangi samaj ki amadi organizer lamagi procedure lama bola be tem tawbasi mayam kari phabi ge si mayam si wari si em tem ta thamjage mayam aina kai gumba soi ki balan ki ba natraga nungai ta ba yawrasu aingonda personal haibiyo ai sengtok jage taseng namaki oina ngasi po angang oina social minded oina horokpani aingonda one sided ti oiba wafamda natraga na sagai jamda I thawk torok misak nate samaj ke dum angamba any development ama laikai khun gi kari gumbam tor so hansi gi any lohong khongdong de chingbai byang mateng pang lak pam sakni masi ngasi khaki wakhalon nate handa kaina drug awareness program irong da tawrup sidagi tawruba no michisu aino haidi hanjan khiena alim singda lale haigadam nen haraga haibudusu club singda lale na dusu ekta tawbirei madusu ai khangi mamang na function tawe dusu thugai adusu ai khangi handak di ai ngoda direct personal attack tawre masi dei I cannot present ai khang bangamdre wari ai jasing Riyaz din tawbasi ai gi yum sana ba tawkhibana te Riyaz din tawbasi ai gi property lipsan ba tawkhibana te miyang gi ni lambi oigera thong oigera madarsa oigera drug awareness oigera miyang gi ai fana ba gi damak tawbani adubu ngaran se khoi gi pangal tem gi president sina aingonda ai cha tha aga khoi imana yamba hunga isi irongda haigat pani irongda haigala cha kap mum thai nge sida cha da pok thaktri aduda pangal tem president sanga aga ai kanano khangbra na hangi aina khangde hai aduda ngata ngai ko khanglakane na masi igo pra yam le igo le raga aingonda gunda gi type da tawe aduga mana akon bada ai pangal tem president hai adui matung da mahangna bayana nahal aina bom langsal laga thugai gani haibasi karam matam da hai kien hai aina madu ai gi mobile amada record tu le hawi nang na taning ga su ai nang ai mobile amadu da tabi on haibani mobile na chin thiba nang adu to ba si to ba nang army da report piba nang police da report piba ekoi ji miro ni ekoi ji lot laga leire ekoi ji husi yum da tumba phangdre nang wa hen bani nang pum no si to hon bani na sumane ngon da allegation tawraga tawi ahalaman sing na khamdo aga madu ko na ngang na rasena gari din khali gari din khat patu su gari chat pe yaro ena chaitu putu pairaga ma mathan atai praja me am dam ta yaude ko masi bekai du le hori praja sing du kari su yaude khamdo panga tani ai na seng buduni ko se irong dani makhun dani mathungan dani khununa mathong da sawbugi type ta gunda ijam tawba mingona threaten tawba adu da ki gada briya de natte aina army da police da karigumba pangantem gi maram da report piram balere karigumba singat poila mai heng tawro hat biyo masima ai miyama mangda I thamjari punsi supagi media sto ai punsi supagi ai organization da ju ai thado ki geba no mata su khallo da ba adugumba ai organizer lamagi matung da tana ba misu natte thijan ba misu natte ai investigation officer su natte adoge doga aingonda du maina blame tawbiraga sai tu paraga mahaksina gari chatpe yaro ina gari dagi chingthai ai adu thoi ai mafam dre chen busu natte mayam na inkhatpani manara nona adadagi gari driver si yambani magi so satna pangandem gi president sina torakodagi ai meng infan police ta inform toraga meng infan police lakpani lakpa matam da pangandem president si lot khra aina police ta samina sila adu nangna haining yodo aina kai gama lalame ai gi mathak da allegation tawro fire ma tawbiro phal loi nangna lalame nang phango haibo kan mana kauning police ko haire adu meng infal police ta ina fall tawraga khudak tuda minute manga tarada yamna
ꯃꯌꯥꯡꯐꯥꯟ ꯄꯨꯂꯤꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯩ ꯉꯔꯥꯡꯁꯤ ꯄꯨꯂꯤꯁ ꯂꯥꯛꯑꯝꯗ꯭ꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯈꯤꯕ ꯌꯥꯏ ꯑꯩ ꯁꯤꯈꯤꯕ ꯌꯥꯏ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯈꯤꯕ ꯌꯥꯏ ꯃꯁꯤꯒꯤ ꯂꯥꯏꯐꯁꯦ ꯑꯃ ꯁꯦꯞ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯁꯦꯞ ꯇꯧꯕꯤꯔꯛꯄ ꯑꯃꯗꯤ ꯑꯩꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯂꯩꯕꯅꯤꯅ ꯃꯁꯤꯒꯤ ꯌꯥꯝ ꯆꯥꯎꯅ ꯊꯣꯛꯀꯗꯕ ꯏꯁꯨ ꯑꯃꯗ ꯃꯌꯥꯡꯐꯥꯟ ꯄꯨꯂꯤꯁ ꯂꯥꯛꯑꯒ ꯉꯔꯥꯡ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯤꯈꯤꯕꯁꯤ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯦꯅꯤ ꯊ꯭ꯔꯤꯇꯦꯟ ꯇꯧꯔꯛꯑꯁꯨ ꯑꯦꯅꯤ ꯑꯩꯉꯣꯟꯗ ꯗ꯭ꯔꯒ ꯑꯦꯋꯥꯔꯅꯦꯁ ꯇꯧꯕ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯒꯅ ꯗ꯭ꯔꯒ ꯌꯣꯟꯕ ꯎꯍꯜꯂꯦ ꯗ꯭ꯔꯒ ꯌꯣꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤ ꯎꯍꯜꯂꯦꯅ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁꯥꯔ ꯃꯌꯥꯡ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯑꯃꯗꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯄꯨꯝꯅꯃꯛꯇ ꯑꯩ ꯍꯥꯏꯔꯁꯨ ꯃꯣꯏ ꯐꯠꯇꯕ ꯈꯔꯗꯅ ꯍꯥꯏꯔꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯄꯨꯂꯤꯁꯀꯤ ꯁꯄꯣꯔꯠꯇ ꯄꯤꯒꯅꯤ ꯃꯔꯝꯗꯤ ꯑꯆꯨꯝꯕ ꯇꯧꯕ ꯄꯨꯂꯤꯁꯇꯅꯤꯀꯣ ꯑꯆꯨꯝꯕ ꯇꯧꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯑꯩ ꯁꯄꯣꯔꯠ ꯇꯧꯒꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒ ꯃꯔꯤ ꯂꯩꯅꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯥꯔꯃꯤ ꯑꯣꯏꯁꯅꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯊꯣꯛꯇꯅ ꯈꯨꯕꯥꯛ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯗ ꯃꯌꯥꯝ ꯑꯃ ꯑꯐꯕ ꯇꯧꯅꯉꯥꯏꯒꯤ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯔꯛꯄ ꯁꯤꯗꯤ ꯑꯩꯒꯤ ꯐꯣꯟꯁꯤꯗꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯃꯌꯥꯝ ꯑꯃ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯗꯗꯤ ꯕꯣꯜꯅꯤ ꯄꯨꯂꯤꯁꯅꯁꯨ ꯑꯐꯕ ꯇꯧꯁꯤ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯗꯤ ꯇꯧꯗꯕ ꯌꯥꯗꯦ just I am not involving in police department I am not involving in lalhauba ima lebakidam yawol lan misingsida akhoi involve tawbudi leiteba police oibasu leiteba as a social activist as a samasi ki CSO magi leader oibagi aina ngamjaba aigi wakhal singduna aina police department gi tinaraga maduda haijun honjaruraga police singsil lakpiraga awareness program da pangthokpaneba drug awareness program tawbada asu yamna ingwada threaten tawraba samasi gi lambi semiba thong semiba madarsa sumba yam sigi tawbada aingonda sumena humiliate harassment tawrabnena aisu miyamna official oiba loop mayam sina pangal loisanu maitei oisanu aingonda official oiba haibiro nang thabuk tawrano sumba program si tawbe yaroi nang afaba amta tawbe yaroi na thingbiro just I am accept matam durage potha jarage aduna hojik pangantem gi president na gundaism mi bo chaitu putu paraga masi president lama masasu oijari ba mi lising mari manga tara di leramgani adugi represent tawriba mahakna official oibada ai aran badu bu che tharaga kawgadabada mafam du da gunda tawra mai thonga da phaw saraga tawbada police ubudasu uchi makhun thiba adugi misakchina ingonda live attempt tawramne na hayeng su kari tawrkani khangde mafam ahum sure pangantem na ingonda tawraisi ai ngasi bo moi matakda kari gum mo tawdri aduna handakti pangantem gi president chenbe yaroi pangantem gi president ni matakte FIR tawgani aduga asum maranse law department na thidon gani adu natragadi ai gi live se kari gum siba na ba thoba hojik ti ai kire moidi gunda gi naharon gi type tawkuleba naharon gi type tawkule aduna ai thokpa satpada kibadi never affect anyone Allah natabada ai kana basu kide asum bagi me kaida adui makhada law and order chi ai ki jai masi mayam na sida ai bu hat pe ne haire dana happy ko aduga ai na ki raga back chat ka dawdi na teba ai se poidre aduna di ai koi police department da ai hairiba pangal teng presidency mathakta FIR am tawraga sab chaba logi action ji lokhatnaba haijaragani aduna lebak mayam su khangbiyo masugumba gundaism gi adagi naharon gi thawong sumaina organization lam ming thesalaga sumaina miyam da public to threaten tawba loop am gi president da yamna mathungan thongan da lakpada yamna gundai kai haita live attempt tawbagi mawong da gari satna adai chaitu paidna sumaina hat kani tup kani tawbasa masigi potsi masi taseng namaki yam pende lungaite aduna organization pangantem da leriba organization gi thomising umnumakta natte nakhoi gi president na tawrise masi ai ngasi nakhoi da seng harabsini masugumba nguda exam si tawragadi organization sangna chaloi amadi manipur da imalai baki nabakne na ikhoi gi manipur iramdam sidane mioi kaya gi pusi su loi kha mioi kaya su leiri ngasi hoba ai any look organization police oisan ai makhoi ge against the warrior pu sar ponte ek so porok pode husi phosi adubu ngasi ai thaktadi naharol oiribra oidabra adugi yamna power leiba kari power no su khangde adugi power do exercise toraga ingonda sumaina harassment to sidi ai kham ngam de dana lukki leiriba member sing thomi singna nakoina su khanta biro aduga noigi presidency na tawrisida nakoina mana involving torakna ba adragi natragana nakoigi mathakta tawrai mena kana haibado madu ai pangante pumna mukta natte noi pangante gi president na torakpa ai gi live attempt se masigi ai chapchaba logi ba bisar du to bina bage law department da FIR tawjabani adun iram namda leirbe reisa sing nongmai pai ba solution kaisung kaidong da puroi aduga ani subada gundana kaidong nungda samaj ki thak tawbe yaroi
समाज की थबक तौबा हाइबसिदी अइना ngarang sabar tawribado mayam loin uhobani irong lekai dali horiba makhoi ai phana kuina tarambani mane henjalakpadagi ai sumi oiba kobane khumakpani aduna gan poina mioi babu chen soba yaroi aduna silinau sing yamna makha ta na hainingdre makha ta badi loge oiba process si kari lake do eminarasi masida ina mamang gi oina di pangan tem gi kari mom leite attack ai gi life ta tawramne na ma ki matakta aina FIR तौरपने केस फाइल तौरपने है पांगन तेंगी थमी पुनमुना खंबियो इरोंगी प्रजा पुनमुनसु खंबियो आई कनागुंबा अमदसु लालोय लालंबा ले खुदक्तुदा लाले हाइजगनी अदुगा सुमैना हरासमेंट तौसिदि आई खामंगमदे अदुना आई मसी हारगा टेंशन जरगे मैम हेंजन की बियावसु पिगनी थैंक यू